Miyan Kabiri Mayam Punamapu, Taram Oxari, Hausi Kahan Badangasigi, Marweba Pau Pizari. Lamdam Sigi Apun Bigasaktam Nak Nava Kongzanda, Lake Drabami, Dragani Pangi, Mapunda Ikai Nabu Utkrek. Jun Dragani Pana Manipurgi, Apunbagi, Pangal Ni Haibu Utli Haina, Hanagi, Deputy Chief Minister Gaikangam Napundokre. Amasung Rights of Person with Disabilities Act Listing Nitraga Taruk Mapu Fana Sana Handavana, Disabled Urbami Singda, Fangadam Kudum Saba Skim Sing, Hangandana Lady. Hauzik Makatana Pau, Santong Pizari. How Kibalising Ali Amada, Bangkok Declaration, the NSN IM Amadi, Bharat Sarkar Gawari Sanabada, without territorial limit Haiba Wafam, Yarak Padigi, Jun Traganipan, the Tokiba, Tongdopu, Ningsing Duna Taratarelek Suba, the Great Jun Uprising, Unity Day Palan Tarungasi, Kekru Patapang Tokre. Observation Committee Amuko, UCM Sinuna Pang Tokiba Taramaduda, Observation Committee Gi, Chairman Su Weriba, UCM Gi, President Sunil Karam Amadi, Observation Committee Gi, Vice Chairman, PH Devan Salaman Alu Singduna, Like Kidrabu Singi, Mafam the Ikai Kumnabu Utpoina, Unity Flag Tanghai Singtaduna, Like Kidrabu Singi, Mafam the Haile Katuna, Ikai Kumnabu Utki. Atobatra Nipan Gay, Ningsing Kubamda, Tongan Tonganba Lamdamasigi, Furukaya Gemu Singna, Laisu Katuna Ikai Kumnabasu Udki, Toramaduda, Lamdamasigi, Sagnaraba Muikayasu, Sarupyaki, BJP President Su Oiriba, Raju Sabagi MP, KSH Babananda, Works Minister T.S. Biswazit, Mahud Minister T.S. Syam Kumar Hanagi, Deputy CM Gaikangam, MP Outer Thangso Baite, MLA El Susindro, MLA Olukoi, MLA Govindas Kontozam, MLA AK Mirabai, Hanigi MLA O Landhoni Su Sarupyaki. Asi Manipur Miyam Gidi Senglaba Nimit Amani, Ngasigi Nimit Asina Manipur Gi Miyamda, Apunbagi Pangal Ni Haibu Utlibani, Apunba Natana, Kanaba Amata Laite, Haina Haurak Deva Miroda, Mahaki, Maikadigi, Pauzel Piningi. India government a problem Amma Sort Town of Honabada, Isu Mayam Amma Torak Naba, Batan Torkani Haibidi, Tazate Haiki. Simbang could remind to him United we stand, divided we fall. Akoi apun bataduna koi saktam se ngapang bataduni ai gama kangup kharaga India government na wari watai sarga solution purakpa waroisin purakpa ko welcome to we haiba adabu koi gi apun ba saktam amadi koi gi interest sohan bade koi soyaro ada madu koi thopa soyaro in khali ada India government so soidana issue khara problem ko solve to naman magta problem maya thorak bado invite tawgani have thajite MLA Susindro na hauki bazun taragani pangi thogdok ningsing dubada nungai taba fawi haujikti aikoi punna apunmige saktam kahendanaba honaminasi Manipur gi apunmige saktam kaiba yaroi haibu wafamna mang tharaga miyam go thabak tominasi phongdoki Manipur kaiba yade haiba numito nasine na amuk ningsing obada yam nungai taba fawi aduga hairiba masina maram oraganda Manipur gi integrity da kahendana bai damakta mayam punna akoi amato oina akoi honaminasi Manipur kaiba yaroi haiba wafam se masina akoi yumpham oraga hana mang tharaga akoi thabuk tominasi haiba wafamsi tamjage Observation Committee Chairman Sunil Karam Lamda Masida Kundariba Kanglup Kudimakna Common Future Magidamak Punna Leminaba Matam Ore Miyam Gi Makadegiti Prime Minister Amadi Maridainaba Singda Furup Amagi Warosin Puraknaba Honabada Atopa Furup Amagi Kainaba Tabak Toba Yaroi Haiba Mayak Sena Kangan Kray Peace talk toba matamda atopa kanglupta interest sokadaba orabadi madu negative peace talk ni haiki amaramda framework agreement ki matangda Prime Minister gi wahidana lamdamasigi interest sokhaloi haiba aduga NSN IM ki kangbudana makhoi gi warosin nakshilakle hairak pasina double standard oire haibagi wafa mayak sengle Prime Minister da memorandum kaya pirabasu interlocutor RN Rabina tokngana wahi amuk phongdopa masina maram orega Manipur miyamda samamna pohli RN Rabigi wafamasi Prime Minister da sengdok naba taksilabasu hausi fawa sengdok 3 maram masina Manipur miyamna hanagi
अचेत फिरेप लौमिनब मतम ओइरे हाइखी करिगुम्बा पीस टॉक प्रोसेस असिन सथरकाना अतोप कांगलु पुरुक अमगी इंटरेस्ट सोकसे गवर्नमेंट ऑफ इंडिया ना हंजन हंजन तौरगा लाबा मसीदजु एनएसएन आयना हंजन हंजन मीगी लाइमिनरी बफ्रो अमसुंग जुमथंग नरिबे स्टेट ता थुगाइना ब लालोंगमा सिलकनी हाइना लागतारगदी मसीगी पीस टॉक से सन्ना बयाबा पीस टॉक ओइदोरिब्रा अखोई मणिपुर लेरिबा पुरपुनमक से कुकीनी नागानी मैतैनी मैतै पंगलनेना लैथोकपा यादबा फिबम अमखक्ता अखोइद थोले अदुना अखोइना अखोइगी कॉमन एनिमी थिरकाना लेट अस स्ट्रगल टुगेदर अखोइ पुन्ना कॉमन फीचर थिमिनरकाना अखोइगी अदुगुम्बा पांथोंग डेस्टिनी थिमिनब नत्रगदी कनामतना अखोइबु कनबिनब लैरोय हैबसे अखोइ मणिपुर मियामना खंगे अमसुंग लेपी ऑब्जर्वेशन कमिटी की वाइस चेयरमैन पीएच देवाना केकुरपाटम जुनतराग निपान हाइबुसी सिंबल ऑफ यूनिटी हाइना मियामना लौरसी भारत सरकार ना इथनिक लाइन दा वारी साधुना मणिपुर थुगाइना होनरी अदुबो करिगुमा साफु अमतना मणिपुर थुगाइना सिनबदी यारोय हौकिबा सही लिसिंग अनि अमदा अथौबा अथौबी मकोय तराग निपाना थवाइना पोंथा पिकिबदु मणिपुर काइबे यारोय हाइदुना अइखोइगी मांगतिल थाना सतखिबने मरम मसिना भारत सरकार ना मणिपुर की अपुनमिगी सक्तम थुगाइनबा सिलिबा पॉलिसी असिगी मायोक्ता मियाम पुन्ना लेपताई मरम अदुना लेका लेका द लेरिबा कम्युनिटी सिंग पुनसिन बिदुना अमदी तोंगान तोंगान बा सिनफम सिंग लेरिबा मिपुंग खुदिमकना मांगदा तादुना लेरिबा इशू मयाम असि पुन्ना थेंगनामिनसि हाइखि थोरकलिबा इंसर्जेंसी की प्रॉब्लम दा मयाम अम थोले इतनी कम्युनिटी की ओइबा इतनी मागी ओइबा लालौलुक मयाम थोले एज ए होल मणिपुर से अमत ओइना अखोइ निंखा तंगदमनिना थोलकलि करी मरमदमक कांगलुक मचा मचा सिंगी वारी सारी इंडिया गवर्नमेंट मणिपुर हाइबसी अपुनबो मोइनि यंगम तारगदि कदोगी इथनिक लाइन दा वारी सारी मसी यारो मसी आराम खोंथांग अमखंगनि वारी सासी हाइ तारगसु लैरिबा मागी एजेंडा लेरंगनि पुन्ना सागदमनि नतबिदा कम्युनिटी की वारी सारगदी करावनोबा अपुनबा मणिपुर की वाफम मखोना पुखलकदोसे ओररोजब वाफमनेबा अदो मसीदा इथिल पीरगाना अखोगी यूनिटी से थुगाइनबा होनयेबा मसी अखोना याबा सुंगमोय कनागुम कम्युनिटी अमतना अइगी हाइबा वाखलोन सिदा युमफम ओरगाना मणिपुर काइगदबो इतारदी मदु अखोना याबा सुंगमोय हाबिसि मा थमजनिंगे ngasi tara pada suba the Great June Uprising Unity Day gamari renana RIMS की ट्रांसफ्यूजन मेडिसिन ब्लड बैंक ट्रांसफ्यूजन यूनिट जेनिम समदी यूसीएम अमुकोना पुन्ना सिमिन नदुना वॉलंटरी ब्लड डोनेशन कैम्प अमसु केकरुपाटा पांगथोकी कैम्प अदुदा मियोय कयाना एपीकी अंगम मटेंग तौसी AMT कोबलुप अमनसु मखोगी मेंबर तराग मरीना एपीकी ब्लड डोनेशन कैम्प स्टेट ब्लड सेल नेशनल हेल्थ मिशन की स्पॉन्सर मखादा पांगथोकीबने अमरोम दंगसी जून तराग निपान की थौरम केकुरुपाट मियाम सरुकी याखिबना मरम ओदिना ख्वारमल कैथलदा इताक ताखी लंबी जमी चतपिगी सांग हंथकी पुलिसना मियाम चथोक चसिन तबदा खुदोंग साननबा लंबी सिंगदा ngak senbagi thabaksu lokhatki ngasi jun tara nipan gi thoramasui miyam na saruk yabada nungaina bani haiduna manipur police na imphal city fauduna sanglakadaba maruiba lambi sing kwa kaitel bazar khuyatong kaisampat sagolban tera uripok flyover bridge masin da thingduna driver sin rotas alhan badagi miyam da hena khudong sahan bagi mahutta awawa mayok na le haina ngasi jun tara nipan gi thoram yaw lakpa mi singna pendaba phongdong narakli ग्रेटर इम्फाल की अकोइबदा मटिक साबा रिंग रोड अमा लेतबना लंबी कयादा ट्रैफिक जाम थोक्तुना चथोक चसिन तबदा अपनबा ओहेनखी मणिपुर पुलिस न मियामदा हाना खंगनबा तौदना लंबी सिंग थिंगिन खिबदा मियामना पेनादबा कयासु फोंदोनरकली जून तराक निपान के थौरम शांति ओइना मियामना पांगथोकपदा पुलिस न चथरिबा थौंग सिंग असिना मियामदा हेना खुदोंग साहन खिद्रे थौबाल वामताबा सोरोक मखादा लेबा रूरल फिटनेस एकेडमी जिमना थौबाल डिस्ट्रिक्ट हॉस्पिटल की ब्लड बैंक अमदी ट्रांसफ्यूजन यूनिट खुसम नदुना जून तरा निपान की निमित का मरी लेना ब्लड डोनेशन कैम्प अमगा लोइना अवेयरनेस प्रोग्राम अमा जिम अदुदा पांगथोखरे मैत्री कन्वेंशन जिरीबाम न तोंगान तोंगान बा सिविल सोसाइटी ऑर्गेनाइजेशन सिंगा खुसम नदुना जून तरा निपान की थौरम जिमपाल के हॉल पांगथोखी थौरम अदुदा मैत्री कन्वेंशन की एडवाइजर कुमनसाव खुंबा लुवांगलु सिंगदुना लैखिद्रब सिंगी मफमदा लैसु कटुना इकाई खुनब उठखी
Numidang Demiam Kekurupata Maira Katuna Athoba Athobising Ikai Kumnab Utki Ngasigi Thormasida Lebak Piyam Saruk Yaduna Mapung Fan Bipkikun Amangta Organizing Committee Chairman Sunil Karamna Thagal Pafongdoki Matung tarapadasu aikogi Manipurgi phirep ama lawminana honabada athobisina khudung ingiribasing ase aikogi hojiki mirolna ireibak iramdam kannanabagi phirep ado leptana chathana boidamata makha tabadasu hena chawba hena nongaiba shanti leiba saukhatpa amaga nungsiba porokpa orasunu haibase 17 the Great June Uprising Unity Day sina lakpasina Manipurgi irei chapuni maksida tangdu laitaba punsirolama Porok Minersi hai bawa pemji bisa bagalorna mayam punang mampu thakat pafongdok sari. Vice Chairman PS Devan Sarmana ngasigi tharmasida Purup Kayagi Lusingba Singh Tongan ba political party Lusingba Singh amadi miyam na puna saruk yakiba asimak Manipur kaibi yaroi amatu oibagi lambi da soidana laklagani haibagi khudamni haiki. Iriba miyoi khudimak lakpidana asumna mayam gi oiba mafam sida unity gi achauba aikoi punna hingminagadamni punna thengnaminagadamni haibagi achauba kudam ama ngasigi Kekrupat asida lakpidana ngasi lei katpirapa aduga thoram yaubirapa asina aikoi Manipuri kaidongmungdasu kanagumba amada thugaiba ngamaroi habise akoi chena thajaba thamjari. Manipur Sarkarna Right of Person with Disabilities Act lising nitaraga taru mapung fana sana handabata natana disabled oreba miyo singda kudong saba fanghanaba honoriba scheme project sing misang sangha lejadaba singdi madui kana fanghandana leiri hiramasida report ama Lamlai Kendra ki manung sana leiriba Kanghu Sinjin kuno do leiribi masagi sahi kun mathoruk tamangai dibi tensumam to bisna sanu pokpadagi cerebral palsy namaram orga satpangamdan leiri Soul Singani nipan dagi disabled certificate pajna laglawa to bisna social welfare department ki makhada financial assistant ona lupa lising mapan ki sampham lising ani trauma tratuk to fangkhre hai ba sampham adu fangnaba ona bidibi singna lupa lising ahum lokhraga sumagi lupa lising taruk khak phangan ki hari Amarumda nganna mama laikidaba matung tomisnagi apokpa Tensubam Ranjit nomagi apak apangwa thabak suraga masa manga yonaba honabada mimanadri masanupina phangba yaba khudong sabasing kanada haya phangani khangdabana ngasisu chief minister gi sontar basing tembang yauna lairabagi pankhai makhada pidaba khudong sabasing amatta phangdana lairi yai hajira chalaga kagaicha laira shakam lai ngamna bole simaru jai mama su lekidre masi jumayum pangara yai na sumona na tawbuda lai ai sheda mayam litin nutin sanariba khonariba sanaba yawi aina satanaruta sana ta chenchu tawdramina memparung ba matasu karamba hangu selete yungkegi maramda ai monjo haibi aktramina chaga ege mateng loba katang dipami ai Film Sadrabat Tensubam Ranjit ki imungda Lamdam adugi elected members singna kariguma mateng amatta sarkarna piriba khudong sabasing phangananaba hona bidabada Lamdam adugi miyo singa penna wafung kaya su thamnakle yum thabagi pidai hai gas lawai pidai hai litin jabai pi hai adubu ngasi tubola taraba ikbana pasidi ngasi karigumba mata mangwanda phangba leite macha jingi khona bada chenje ba chongje bujing namjade hajira suraga ma sing asopa thampham leitadana bogda asopa loksalaga chak thongaga ma jari haiba lamlai kendra da haraga kangu chingjin lamdam jina khwaidagi chotha ba lamdam hoida sarkar gi makaidagi khungangjida leiba asolana laita laira gas te kai amta lamdam se phangma laita lekai je lambi thonglei kai dagi ado khwaidagi nuai tabamna handicap ama leiraga smaina sarkar makaidagi pada member dagi afang mamta laitana ngasi mapa da suno maga angang se pangamdana yum kai bu tiek tan leidan leibase sarkar makaidagi kharangdi khunung chaw bian
tungda government na parliament da pass tawkhraba RPWD Act 2016 Manipur da mapung phana implement tawdaba amadi mahak rule ama sembidabna ngasisu Manipur gi tong tong pham da leriba yam khulung sadraba mima andraba disabled singi ek asi kanaba phangdana mapung phaba amata thaw paikhat bidabsina disabled person sing asi auge mati yamna phim sadaba mong mari lamada dum pham da maki punsi loiba ngaina dum hingnari asi phim asida Manipur sarkar na mahak mari lenaba ek asigi implement tawya ba rule sing athong sembiduna paikhat pa yaba thabak sing onthok biduna thabak paikhat piraba matamda Manipur da leriba disabled sing asi paikhat liba yafa thong sing adu mapung phana phangani haibagi ase pa thajam duwang koi thamjage hiram se pawdum jeriba Indra ISTV News Kamusingjin Imphal East National Highway Kuntraga Taret Imphal Ziri Lambi ki Kesinam Kulmaya da Lambi namthakibadagi gari satpa yadana lairakhiba ngasiga thana namit taruk neyom sukrai phiba masida Manipur lenga ki mari lenaba minister madi se minister da yengsin binaba hajarabasu yengsin bid hajna pena phongdokrai hauzik gari satpa yadan lairiba Kesinam Kulgi mafam aduda TDC na haktengna Paumi Kambu Amagaluina Satuna, Yang Silbada Mahana Pia the Wafam Singh, Fondora Kivani. Mahana Makatana Lambi Asi, Sem Naba, Season Nariba, Mason Singh, Matik Sarabasu, Laibak Tuina, Kintarakana Kudung Sadavakaya, Tabak Tabada Mayuk Nabana, Matam Sangnaba Maram Ama Ori. Housing Eriba, Piba Masida, Lambi Asi, Nasimak Lamba Yadrabasu, Nasi Nomanini Asida Swedana, Lamba Yagani, Hibigit Hazabasu, Fondora Ki. Malaksida PWD Minister na Miyang Sambi Dabasi Pende, Housing Lambi Yadabana Maram Uduna, Lambi Asida Sanglakadaba Gari Listing Amaram Hena, Panduna Ladiba Asigi Matangda, Wahi Ama Faba Pongdok Tabahibusi Yaning Day. Lambi Asi Manipur government na Paiba Paidabagi Wafam Natabada, Highway Asida Toliba Kudong Tibasing Asi, Manipur government na Director Lopam Tropani, Hiramasida Si Minister na Housing Lambi Asigi Wediba Pibam, Mafam Aduda, Laklaga Hak Chingana, Yangsin Haningi Haiki. Gariola sing akhoi lairiba transport sing akhoi busu khitang khanbiraka na haiba route se masi athubada hangdokpa yanaba amadi hujikchi tawde habana taba akhoi yamkana tawri adu Manipur government gi oiba official sing Manipur government gi oiba minister or natraga akhoi gi kana gumamta ni ingbida da base honorable chief minister masamakta yamuka jona appeal tawjari honorable chief minister masamak lakpiraka da haiba sports sidang tang laga yegjun biu aina thamjage Amarom da Lambi Asibu Sembada Asawa Thaudang Lauriba National Highway Infrastructure Development Corporation Limited ke Project Manager L Sanjoina Housing Temporary on a Sem level Lambi Asi ngasi natraga hayengdagi hangduk na wakan na honari masigi sab wafam ama atuba matam da khangmangam nagani phongdoki Yani haba yaro haba do adu khangmangam ni akhoi hojik tawjari sina only for the truck lising morom pallag le na khoina akhoi da takpi adugi palliba ngasai gi lising morom ji hanna si cross to holaga hayeng homunung da akoina cross to hon ge na akoina khanjabani ngasi gi evening da koi chap chaba amadi ubadi phangani na khanjai aina Imphal Ziri Lambi ki Kesinam Kul Manakta Singh Ningkhaibidagi Lambi Fauna Daduna Highway Asida Panduna Lairiba Gari ki Miyoi Singh Sana Thaknaba Wasilapadi Awaba Kayamarum Mayok Nare Lambi da Panduna Lairiba Driver Singna ISTV da Mari Lenabu Authority Transport Union Tamadi Driver ki Association Singna Tangai Fadana Palam Singh Bisnupodigi Tupul Lambi da Produktuna PBO Singh Ningkhai Kiba Manaktagi Tupul Fabagi Marakta Oil Tanker Ahum Yauna Port Pubak Gari Sahum Marifu Rom Panduna Lairi Housing Lambi Sembagi Thabak Lakulibasi Nong Surakshilakabadi Hianamatam Sankigani Hairi. Koi diversing awaba yam namayong nare maram masina koi gi Manipur government amasung all Manipur driver union loina na TDC na koi gi diversing yawa na lambi da lairibasi mateng pangbinam gi damai koi hairiba lambi si satpa yadrabanina Bisempur tugi koi tupul ta lambi romda special team mama with medical ka loina na koi gi driver and emergency awaba si mateng pangbinam gi damai koi driver gi site gi nulukna haijari Manipur Sarkar ke DP ki Under Secretary na Thopa Serol amagi matungina IPS Mamata Wahengbam amadi IPS Alsin Haukipo DIG rank cha promotion pire hari ngasi thokiba Serol amada haukiba mamang thagi tang talaga marida pangthokiba screening committee ki mifamna laukiba recommendation adu Manipur ki governor na ayawa piduna makoi anibo promotion pi kibani hari Manipur government ke department of personnel nangasi thokiba order amada IPS amadi MPS officer kungi pham hongdo hongjin tawkre pham honglaba
IPS officers in Manunda DIG Range 2 Aramba K Radhasam IPS na Special Secretary Home DIG Range 2 Aramba E Priyokumar IPS na DIG Headquarters Administration aduga Imphal West District Police ki Senior SP Aramba Thamting Ngasangba IPS na DIG Range 2 amati DIG Intelligence NAV oiragani SP Imphal SP Bisnupur Aramba Jogas Chandra Haubizam IPS na Imphal West ki SP Oragani Imphal West ki Additional SP LO Aramba Priyadarshini Lasam MPS na 7th MRG Insas CO Oragani Haidi Hauzi Paugi Marakta na Atena Break Malaminasi Panacea Coaching Center, the best and the only trusted coaching center in Imphal. Panacea Coaching Center gi oja singa aina exam gi sem saba matam da yamna mating pangbiki aduga PCC dagi aina phangki ba study material regular mock test suggestion na ching sing amna chanaki SSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor solak padagi producing aktaba, hakchang choktarba, tumma chaba yaraktaba, khong hama nungayaktaba singitamat, amatta nayaba upaidi, Jolib Syrup, amasu Jolib Capsule Rich and Minisnavio. Greg John gidi tatatis college di mamal suma phang kuding chamane yo suma ngaro pista chalabni na adu suma takta superlink footing ge offer me amon pirisidi bas electric drum machine bagum na yoti sinbya dudi sana gi mohut yangna sinbya Bohagi mustard amadi refined oil the taste of Assam Bohagi oil jabiu Karupati Oibiu, Masida Sunatana, Lucky Coupon Price, Mayam Amasu, Lajari, Adongi, Manaknakpa Stordagi, Fangbigani. Chabada Hauraba, Haksang Soktaba, Bohagi Mustard Oil, the taste of Assam. Distributor Oining Masingna, mobile number +917578007064, Guwahati da contact Tobirakbu Yagani, Bohagi Mustard Oil. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu May thagi GSTR 3B return file tawagi aroiba numitti lakliba June gi tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da Mega Furniture Sale shahadani fu fawbagi discount pizari asida natana modular kitchen khakta oina lebiba matamda dining set ama khudol oina tamjari nasimag lengsin biraksi Movel Furniture Wakitel near Imphal College Break tungda makhataba pau pizari Sazing Karamda Turil Kai Kibadudagi, Center for Ising na Wangoi Kendrigi Mafum Kaya Ising Tumjin Kibadagi, Awaba Mayuk Riba Miu Singda Kendrigi MLA, Olukoina, Dakar Bapolam Singyan Tokre, Kongsad Ajuda Manipur Sarkagi, Deputy Speaker K. Robindra Susarubiyaki. Wangoi Kendra Amadi Mayang Imphal Kendra da Ising Isaw Thohaliba, Wangoi Top Upokpi Amadi Koksai, Sanjabungi Mafam Singdasu MLA, Lukoi Deputy Speaker K. Robindrana Official Singer Lunana Satuna Yengsinki. MLA Olukoina JCB Sizinaduna, Tokfong Podigi, Housing Ising Level Karamakadi, Hantan Bangamre, Ising Ningchina, Sien Mangamnaba, Kenel Singh Fazana, Paktok Sautonaba Taba Paikalagani, Matung da Amukana Isaw Toktanaba, Achoba Kenel Amasu, Tauragani Haiki. Mayang Imphal Kendra ga Thangana Leiba Wabagai Kendra da Ising Isauna Sokalaba Mafam Singh Water Resources Minister Lepau Haukimna Amadi Chief Engineer Pritam na Hakthengana Satuna Yengsin Kray Mayang Imphal Amadi Wabagai Kendra Anigi Tainabada Leiba Maibam Mapada Kairiba Mafam Amadi Lilong Sesaba Makha Leikaida Kai Kiba Turel Torbangi Pibam Su Yengsin Ki Kendra gi MLA Su Oiriba Fazul Rahim Su Mafam Adudala Ki Minister Lepau Haukimna Asigumba National Disaster Thokpa Matamda Rolling Amadi Opposition Haiba Thidana Thabak Dominasi Haiki Asumba Talaksida Party ki oiba adagi vote ki oiba wa pangangangnaba adumba si tonagumsi masi
everybody ki akhoi leiba Manipur ki praja khuding makki yai phana ba sai area sida ama ta oina lemina kanda praja sing siam ta kanna bo hotna si smai thamjin Khurai Kendra da ising isauna sohan badagi relief camp da changjafam lauriba mafam sing asi Kendra gi MLA Susindrona koina satuna yengsin khre Laina tina kyadagi ngakthonaba health department ka kusam aduna medical camp pangthonaba amadi sarkar gi maikadigi pangba yabasing mateng panglagani haina MLA Susindrona phongdokhi Sazing Karamda isauna awaba mayok naribasingda kedogi thomi humdraromna ngasidagi miyamgi mateng pangba hokre kedogi president Maniton Febamna miyamgi mateng pangba phangba nungaiba poi haiki kai basi thingra matungda yum gi awana tarba yum jingi ate kai sing mayam sing se koi kanglei economic development organization kedo volunteer chamungna komi chamungna ko yanga mateng pang chakira ngasi thoram se lakse Minister Karam Siamna kedogi thomi singna miyamgi mateng pangba lapagi damak thagatpa phongdokhi lebang macha taba lairlai su haiba naharul mayam amana bazar manung khaki mateng pangba natana di Manipur praja gi awaba tarba matamda satlaga praja gi mateng pangda bani gaina khanba wakalon se yamna awang bathaki wakalon amani haina aina laujai Kedona tawriba thabak thalom sing Khurai Kendra gi MLA Susindrona thagatpa phongdokpaga loinena Khurai lamlong bazar luna na thamnabagi thabak kedoda sinaragani makogi damak sahi amada local area development fund gi lupa lakh taruk kaitholagani haike kedoga ko gi agreement tawnaraga chahi mugi manungda 6 lakh asina moina whole market si lubananba amasung smaina ko gi market ki ichinunau singda ko gi pochei thangtong thangdingi tawba thabak tawba gebes sing khomjanba ada yate te sing sitpa sengba sing jemoina loina mu tawba na ko admain tawrakanda 6 lakh se ko na moida pijagadabni Medical and Sales Representative Association of Manipur isauna sogalaba mafam singda hidak langtuk sing yanthokre Nongoibungda hangliba relief camp sing ayangpali amadi sapram leraki camp singda miyoi sahum lom layambaga lenena hidak sing lemna phanganki Thawbal district ki oina isauna awaba tahalaba kendra ahum Thawbal wangkem amadi wawai miyamgi kari thabak paikatpa yage haibagi matangda BJP Thawbal district ki president L Deven district incharge L Tes Kumar amadi kendra ahumgi lusingba singna DC Ais Rosita amasung SDO sing yauna DC office ke conference hall da kumna khana naina kre miframaduna relief camp singda nomada sangdaba yadaba tangai for the problem sing makhatana yenaba thabak lokat kre L Tes Kumana district administration namiyam gi pangliba mateng asigi matekta BJP state amadi district ki makai su angama mateng pangnanaba honagani haiki Jiribam gi isauna awaba nanglaba miyam da local MLA Asap Udin State Disaster Management Authority gi Vice Chairperson Adim Pamai BJP Manipur Pradesh ki General Secretary K Saratna Haktengna Chatuna Yengsin Kre isauna awaba nanglaba singda mateng pikre Social media da miyambu kihanba amadi wahi wata kaya sijinnaba video thagatpada senaba Bihar dagi Rupesh Kumar ngasi CJM Imphal ge quarter putholaba matungda numit 15 gi judicial remand pikre panbayai Rupesh Kumar haiba miyoi asi Susanpur sahi 15 hena leiduna Manipuri lol amasung local dialect fajana khangba miyoi ne Betio aduda yaukiba Bihar dagi Raju Kumar Thakur Mina Kumar Mahadev Saha amasung Nitish Kumar Thakur di hausi fabagi oina faba leitri Tensubam Tombisnagi imung manungda Relief Center for the Welfare of the Friendly Able Person Manipur gi maikaidagi sana thanwa problem sing mateng pikre Manipur sarkar na mimanadra singi yai patharang kaya paikaleba asi mapung fana phangandababu center adugi RO Colonel Jitna piandaba phongdokhi Mongsang leba OLS Homgi Nepal Subam Pokumon Tharangasi Homosigi Management Committee Amadi All Manipur Senior Citizen Welfare Association na Sinduna Pangthokre Tharam aduda MLA Subhas Chandra Mongsangai Mayai Lekai digi Homosibu Sabad Lampi Kiba AK Imobi Tamfa Hotel ke proprietor ke Irabot amadi All Manipur Senior Citizen Welfare Association ke President L Gaurachandra Sarmana Sarubiyaki Tharam aduda All as Home Asibu Linkat Lamba Laikidraba Housing gi mafamda
haikal lekar tamki Bosem Kosem amadi CBS na loba class 10 amadi 12 ki parikha da magwang na phanglakpa Moirang Kendra gi manung leiba Mahiru Singh polling thawatpagi tharam ama INA Memorial Hall na pangthokre Thongam Santigi sponsor makada Moirang Kendra Progressive Front Moirang na sinduna pangthokkiba tharam aduda punna Mahiroi Sani Marifuda solar lamp amamongal na memento PK tharam aduda Lieutenant Saurapam Bizaya amasung Moirang Kendra gi manung leiba MCS amadi MPS tamai paktuna sarkar gi thabak tarba miyo sing class 10 amadi 12 ta position taraknaba Mahiru Singh jasu khudol port amadi citation piduna puning thawatki Thanga Kendra ki manung dalaiba Thanga Haisnam lekai ki manung dagi class 10 amadi class 12 ta first division da mai palaklaba Mahiru Singh opagi tharam ama Thanga Haureng Singyang Community Hall da pangthokre ISCO Club Thanga Haisnam lekai na sindna pangthokkiba tharam aduda Kendra gi MLA T Robindro Pradhan Oinam Roman yauna mihoi kaya na sarup yakhi Lamding WhatsApp group na sindna Lamding Multipurpose Community Hall da lekai mangagi Class 10 amadi 12 ta mai paklaba Mahiru Singh da mana mathum piduna puning thawatkhre tharamasida Sugunu Kendra gi MLA hanagi MLA O Landoni Wangkai Kendra gi MLA O Henry sarup yakhi Moirang Kendra gi manung dalaiba Ireima Lamaba Sporting Association Naran Saina gi ani sumam pokumon tharam pangthokpaga loina class 10 amadi 12 ki parikha da first division da mai palaklaba Mahiru Singh amadi gold amadi silver medal phanglakba Sanaroi Singh amadi all India gi painting competition da third position tarakraba Mahiroi opagi tharam ama Ireima Lamaba Sporting Association sindna pangthokre tharam aduda Priyobata and Sons ki proprietor and Priyobata Singh Thenunga Jila Parishad ki member O Joy Chandra Pradhan and Ranjit na maruba Miyo Singh oina sarup yakhi DL Kabina Kabui Lolda Handukpa Srimat Bhagavad Gita ngasi Kabui Dharma Sabhana Sindra Manipur Press Club ta Phongkre tharam aduda Manipur Cultural Integration Conference ki President A Brajakumar Maidhai Thongbam Singhba na sarup yakhi thalmasiga mari renana larik asibo Kabui Lolda handukdeba DL Kabina Bhagavad Gita bu Kabui miyam da khanganabagi pandamda handukpani haikhi Settlement Seva Committee na sindna sahi khudingi pangthopagum handak sahi gi oina tara suba Settlement Memorial Service ngasi sangai parauda leba skon laisang da pangthokre handak sahi gi oina metric exam da Manipuri subject maitei mayekta makok tarakraba Sujakanta Irengbam amadi Tosiba Akwezam da mana piba amadi lining tharam pangthopana mapungoi ba saktam oike Nagagi political issue athuba matamda yanaba ama puru haiba dabida United Naga Council ngasi ayupung taruk tegi nimaida maram pung taruk fawa Manipur gi Naga tabama from Sing National Highway amasung District Highway da chathekiba pung tarani twegi ban pamdaba thodog yaudana loisin kre banasna maram oduna National Highway da gari sena khide adubo school singgi thong hangnaki Okhul District ta passenger puba gari sing sena khide adumapo dukan amadi government ki office singdi thong hangnaki Tamilong District Interested District Lepa Natanam Bus Banasigi Mami Toina Takidi Hari Congress na matam sangna jiri bambo yangsin biram daba asi district asigi oina laibak thibani haina BJP Manipur Pradesh ke General Secretary Administration ke Sarat Kumar Fongdokre ngasi jiri bam ke dibong da leba BJP mandal jiri bam ke office ta pangthoba pau gi mi from Amada Mahanamaka taraduna district asigi isauna awaba taraba single local MLA Asap Udin yawana mateng pangkre ma ke makari ke supang waya mateng pangre Hilghat ke manung sana Kamranga Muslim khulgi khoisop thupki lamsing Assam lamda tin khiba yana laidibasi athubu matamda semgalagani Zakuradhor area ke barak tulagi mapan sokti lagni basi mari le nabo authority da khanganduna semjilagani haike paugi mi from aduda mandal ge vice president E Samo Kesal Morsa ge Ais Hari Mitra su sarup yakhi Kada Bishnupur District Committee Napiat Youth Development Organization amasung Santipur Youth Welfare Club na punna sinduna nisana kunai da piba saiteng amasung masibu tingbada miyam ge thodang haibisida khana nei na bami from ama Bishnupur District ge manung sanba Napiat thongkhong da pangthokre tharam aduda District Committee ge President Sorok Khaibam nena Advisor RK Asalata Baryangbi GP ge Ward Member N Itun saru yakhi Kada ge Secretary Organization Mayangbam Budhi amasung Secretary General Defanji Ningthauzam na Resource Person oina wangangki
Sandal ke Zafo Bazar Pansal Khul Abung Miku Amati Kalafu Khulda Lenin dagi hutlaga ising singkanaba pam water reservoir amasung community hall ADC Sandil ki executive member Ton Singh Williamson namiyam na kusin nakre ADC Sandil ki kuthangda Tragamari Suba Finance Commission gi makad thabak singosi packet ke bani sangabi ke tharam adu da khulgi lu singh singh amadi khunja singsu saruk yakhi Wangway Kendagi Isaun Awaba Nanglaba Imung Manung Singda National People's Party ki Administration Secretary Wadiba Kurazam Lokena Sing Hawaii Amadi Atay Sanat Polam Kaya Yantokre Ngasi Isaun So Laba Sing Yang Sinbagi Kongsata Polam Sing Adu Yantoki Bani MSPDCL Kangpopina Sindana Nomagi Oba Electricity Consumer Sing Awareness Thoram Ama Kangpopi District Headquarters the Pangtokre Thoram Aduda Joint Electricity Regulatory Commission Gemihu Singh NZ Sarat Assistant Secretary Lalsa Liana Amati Campaign Gemihu Singh Saruk Yaki Thoram Asi Gamari Lenana Mai Gamari Lenaba Issue Amasung Kudong Sadaba Singh Potokuna Department Amasung Consumer Sing Marekta Wakal Tanadaba Amalai Divasi Koknanaba Pandam the Pangtoki Bani Handaki nong aduna singboy turel pathora podike turel asigi mathakta sabathong center kibagalena nongpok ningtho ima pantrobi kuba manakta sabadam amasu kaikre miyami kudong sadabasi yengda government athu matamda miyeng sangbinaba singboy thogaluk nomai singna phongdorakle Ngasi ayupung marirom taba matamda pisum ningom lektigi ningombam baikul maite sahi mauda tarulom suraba ahal ama yumnigi mafong khangdana mangkre mioi ase fit manga insi taret mukwangi mamai sangi higok masugi khongrau asang ama setki angawo masugi farid amalitki kanagumana mioi asibu thengna bidabadi mobile number 9856182656 natraga manak nakpa police station da pau pibiyo hairi Hauzi makata ng asigi sana bagi pau lobisi. Masigi sana bagi pau da Rusia na yumbu oidna tha asigi tang traga mari de gelaipa kuntraga ni thena group ni paltona khaidok tuna sathariba sahi asigi FIFA World Cup ke group leking asi Nizani stadium na sane ke ba group F ke anisba mesta FIFA ranking da kunga humdai suba position leiriba Sweden na FIFA ranking humbu mathoi suba da leiriba South Korea bu goal amasino da maitiba pikre Kuga Battalion Sinna Nomagi Oiba Yoga International Symposium among Ngase Susanpurgi New Lamkada Leiba Young Party Association Yahola Pangtokre Mashida Sunatana Border Village on the Ladiba Zafok Nau Taigotang Hyang Tam Kuno Amadi Silan Sadasu Yoga Wikamari Lenana Thormasi Pangtoki Akang Ahi Singna benefit of yoga habi hilamda wangam gadena namari lena basia sang kayasu yantoki lenana tongwan tongan ba asin kasu utuna taki wangang kebasingna yoga habisi career among oina amadi job oina lobot yaba thabak ni haiki Sultanpura Sathariba Raza Gokothang Guite Football Memorial Gingasi Sanakiba quarter final match ta ISFC na TY Obo Panzil Ani Amada Maitiba Piduna semi final sang mangamkre hayeng ahan ba semi final match Simporia amasung United Sikkim Football Anina sanaragani High Court of Manipur ge order in the bagi damak All Manipur Football Association ki matakta contempt of court ki proceeding lokat pa hokre haina Manipur Style League participating team forum na thadok pachelol amana khangalakle sahi asige me taragu humdoi amadi me taratroki order ani asi me kungo humdoi ta makhata na chatnaba yaroi haina order ama High Court of Manipur na thingduna leiringai da order asi thawoi daduna player transfer toriba amfa gi mathakta contempt of court ki proceeding High Court of Manipur na senior advocate M Hemchandra da notice issue tawnaba sinakhi hari Miyambu Lana Lamzing Diba All Manipur Football Association President Salam Sana Tumbagi Langda Tudanaba District Sports Association Amadi District Football Association Singna Section Biohana Forum Masina Fongdorokle Hauzi Makata Sanabagi Pau Among Ningthosam Boya de Gipang Bigani 2018 में सभी नियमों का पालन करते हुए प्रतियोगिता की सच्ची भावना से भाग लेंगे
ग्रुप सेंटर सीआरपीएफ लांजिंग सिंधुना सेंटर असिगी पेरेड ग्राउंड मणिपुर अमदी नागालैंड सेक्टर की टीम मापन सरुक यादुना इंटर ग्रुप सेंटर एडीएम ऑप्स बटालियन बैडमिंटन अमदी एथलेटिक्स कंपटीशन ग्रुप सेंटर इम्फाल की डीआईजीपी आई लोकेंद्रोना हौदोखरे पांगथोकदोरिबा कंपटीशन असिदा सरुक यागदोरिबा टीम सिंह 52 सुबा 34 सुबा 34 सुबा 43 सुबा 43 सुबा 59 सुबा 94 सुबा 94 सुबा मरी ग्रुप सेंटर इम्फाल की टीम सिंह मार्च पार्ट्स की सैल्यूट डीआईजीपी आई लोकेंद्रोना सलामी ओक्तुना मियाम की पुंगिंग चिंगसिनखी पांगथोकदोरिबा कंपटीशन असिदा सही 95 मथकी अमदी मखागी ओपन सिंगल डबल्स की बैडमिंटन एथलेटिक्स की मसाना तरतरुक्ता अथोई अहेन तानगनी थरम असिदा सरुक याखिबा डीआईजीपी आई लोकेंद्रोना फोंदोखिबदा मुझे उम्मीद है कि जिस तरह से हम लोग जो टूर्नामेंट करा रहे हैं उसमें मणिपुर नागालैंड सेक्टर की टीम्स का जो अपना प्रदर्शन रहा है उसमें और थोड़ा सा मेहनत करेंगे और नेशनल लेवल पे सीआरपीएफ के लेवल पे और ऑल इंडिया पुलिस टूर्नामेंट के लेवल पे अपने सेक्टर के जो खिलाड़ी होंगे उनको न सिर्फ पार्टिसिपेशन के लिए भेजेंगे बल्कि वो हमारे लिए वहां से मेडल भी लेके आएंगे। थागसरी बोयाई हाउसे रशिलपदंग असिगी मरोइबा पाव अमुक हन्ना लमदम असिगी अपुनग सक्तम नागनब खोंगजंदा लेखिद्रब मिय तरागनी पानगी मफमदा इकाई खमनब उठ्रे जोन तरागनी पान मणिपुर की अपुनगी पांगलनी हाइबदु उटली हाइना हानगी डेप्यूटी चीफ मिनिस्टर गायखांगम न फोंदोखरे अमसुंग राइट ऑफ पर्सन विद डिसेबिलिटीज एक्ट लिसिंग तराग तरुक मपू फाना चना हंदबना डिसेबल ओरबा मियो सिंग फंगदब खुदोंग साबा स्कीम सिंग अंगंदना लेरी नसिगी दमक्तदी आईएसटीवी ने पिजबा पाव बता ngasi लोइजरे मियंग ताबिरिबा मयाम पुनम पुसु अमुक हनक खुरुमजरी।